ꯀꯨꯀꯤꯁꯤꯡꯅ ꯐꯥꯖꯟꯗꯨꯅ ꯊꯝꯂꯨꯕ ꯃꯇꯨꯡ ꯊꯥꯗꯣꯔꯛꯈꯤꯕ ꯅꯥꯒꯥ ꯅꯨꯄꯤ 13ꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ 3ꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯚꯝ ꯁꯣꯛꯆꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯌꯦꯡꯕ ꯍꯧꯈ꯭ꯔꯦ꯫ ꯃꯈꯟ ꯈꯨꯜꯗ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯛꯈꯤꯕꯤ ꯅꯥꯒꯥ ꯅꯨꯄꯤ 3 ꯑꯁꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯖꯦꯅꯤꯝꯁꯇ ꯄꯨꯈꯠꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯒꯤ OT ꯁꯦꯛꯁꯟ ꯊꯨꯒꯥꯏ ꯌꯥꯡꯈꯩ ꯇꯧꯕꯗ ꯅꯠꯇꯅ ꯃꯩ ꯊꯥꯔꯝꯂꯦ꯫ ꯖꯨꯟ 13ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯀꯨꯀꯤ ꯏꯟꯕꯤ ꯃꯅꯤꯄꯨꯔꯗ ꯑꯦꯐꯤꯂꯤꯌꯦꯠ ꯇꯧꯕ ꯕꯥꯏꯄꯩ ꯄꯤꯄꯜꯁ ꯀꯥꯎꯟꯁꯤꯜꯒꯤ ꯁꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯍꯦꯂꯤꯌꯥꯡꯊꯥꯡ ꯊꯥꯡꯂꯦꯠꯀ ꯃꯩ ꯂꯩꯅꯕ ꯒꯦꯡꯀꯨꯄꯨ ꯑꯃꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯒꯤ OT ꯁꯦꯛꯁꯟꯒꯤ ꯄꯣꯠꯆꯩ ꯀꯌꯥ ꯊꯨꯒꯥꯏ ꯌꯥꯡꯈꯩ ꯇꯧꯕꯗ ꯅꯠꯇꯅ ꯃꯩ ꯊꯥꯔꯝꯂꯦ꯫ ꯍꯥꯏꯔꯤꯕ ꯒꯦꯡꯀꯨꯄꯨ ꯑꯗꯨꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯀꯌꯥꯁꯨ ꯌꯥꯎꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯏꯝꯐꯥꯜꯒꯤ ꯔꯤꯝꯁꯇꯒꯤ ꯔꯤꯐꯔ ꯇꯧꯔꯛꯄꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯑꯦꯗꯃꯤꯠ ꯇꯧꯗꯨꯅ ꯂꯥꯏꯀꯠꯅꯔꯤꯕ ꯁꯣꯛꯂꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ 3 ꯑꯗꯨꯒꯤ ꯂꯥꯌꯦꯡꯅꯅꯕ ꯌꯪ ꯕꯥꯏꯄꯩ ꯑꯦꯁꯣꯁꯤꯌꯦꯁꯟ ꯀꯝꯄꯥꯎꯟꯗ ꯕꯦꯡꯛ ꯌꯨꯅꯤꯠꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯄ꯭ꯔꯦꯃꯤꯁꯦꯁꯇꯒꯤ ꯗꯣꯅꯦꯁꯟ ꯗ꯭ꯔꯥꯏꯚ ꯆꯠꯊꯈꯤꯕ ꯑꯗꯨꯒ ꯃꯩ ꯂꯩꯅꯅ ꯃꯤꯌꯥꯝ ꯌꯥꯅꯤꯡꯗꯕꯒꯤ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯀꯌꯥ ꯄꯤꯔꯛꯈꯤꯕ ꯑꯗꯨꯒ ꯃꯩ ꯂꯩꯅꯔꯅꯤ ꯍꯥꯏꯔꯤ꯫ ꯁꯣꯛꯂꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ 3 ꯑꯗꯨ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯇꯨꯅ ꯂꯥꯌꯦꯡ ꯆꯠꯊꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯨꯔꯆꯥꯟꯄꯨꯔꯗ ꯅꯧꯅ ꯎꯡꯈꯠꯅꯔꯛꯄꯒ ꯂꯣꯏꯅꯅ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯃ ꯃꯥꯌꯣꯛꯅꯕ ꯍꯧꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯅꯧꯅ ꯊꯣꯛꯂꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯁꯤ ꯂꯥꯛꯁꯤꯟꯅꯅꯕ ꯁꯥꯟꯇꯤ ꯊꯝꯅꯕꯒꯤꯗꯃꯛꯇ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯂꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ 3 ꯑꯗꯨ ꯑꯊꯨꯕꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯄꯨꯈꯤꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯔꯛꯁꯤꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯣꯛꯇꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯊꯥꯗꯣꯔꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯗ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏ ꯈꯔꯅ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯖꯨꯟ 13ꯗ ꯃꯤꯑꯣꯏ ꯈꯔꯅ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯄ꯭ꯔꯦꯃꯤꯁꯦꯁꯇ ꯆꯪꯂꯛꯂꯒ CMOꯒꯤ ꯑꯣꯐꯤꯁꯀꯤ ꯄꯣꯠꯆꯩ ꯀꯌꯥ ꯊꯨꯒꯥꯏ ꯌꯥꯡꯈꯩ ꯇꯧꯔꯝꯕ ꯅꯠꯇꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯈꯤꯕꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯤ꯫ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯆꯦꯔꯣꯜ ꯑꯗꯨꯅ ꯍꯥꯏꯔꯤꯕꯅ ꯍꯦꯜꯊ ꯀꯦꯌꯔ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯃ ꯑꯣꯏꯅ ꯖꯥꯇꯤ ꯀꯥꯡꯂꯨꯞ ꯙꯔꯃ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗꯁꯤꯡ ꯑꯗꯨꯗ ꯀꯔꯤꯃꯠꯇ ꯇꯥꯊꯤ ꯇꯥꯑꯣꯏꯕ ꯂꯩꯇꯅ ꯃꯄꯨꯡ ꯐꯥꯅ ꯁꯔꯚꯤꯁ ꯄꯤꯕ ꯍꯥꯏꯕꯁꯤ ꯃꯍꯧꯁꯥꯅꯤ꯫ ꯂꯣꯏꯅꯅ ꯃꯈꯣꯏꯗ ꯁꯤꯡꯅꯕ ꯀꯌꯥ ꯑꯃ ꯂꯩꯔꯕꯁꯨ ꯃꯈꯥ ꯇꯥꯅ ꯀꯠꯊꯣꯛꯄ ꯑꯃꯁꯨꯡ ꯑꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯃꯊꯧ ꯇꯥꯕ ꯃꯤꯑꯣꯏꯁꯤꯡꯗ ꯍꯦꯜꯊ ꯀꯦꯌꯔ ꯁꯔꯚꯤꯁ ꯄꯤꯈꯤꯒꯅꯤ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯃꯤꯌꯥꯝ ꯑꯃ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛ ꯂꯤꯡꯈꯠꯈꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯠ ꯑꯁꯤ ꯀꯥꯏꯍꯟꯗꯅꯕ ꯑꯃꯁꯨꯡ ꯁꯥꯟꯇꯤ ꯊꯝꯅꯅꯕ ꯑꯄꯤꯜ ꯇꯧꯔꯤ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯍꯦꯟꯅ ꯐꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯑꯣꯏꯅꯅ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯔꯤ꯫ ꯂꯦꯃꯤꯡꯁꯥꯡ ꯍꯥꯎꯀꯤꯞ ꯗ꯭ꯔꯣꯟ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯔꯛꯂꯦ ꯍꯥꯏꯅ ꯃꯌꯨꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯄꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯕ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯦꯡꯂꯦꯞ ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯣꯡꯀꯣꯡ ꯚꯤꯂꯦꯖꯗꯒꯤ ꯂꯦꯃꯤꯡꯁꯥꯡ ꯍꯥꯎꯀꯤꯞ ꯃꯤꯁꯝꯅꯤ꯫ ꯖꯨꯟ 13ꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯗ꯭ꯔꯣꯟ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯔꯛꯂꯦ ꯍꯥꯏꯅ ꯃꯌꯨꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯄꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯅ ꯀꯣꯂꯤꯁꯟ ꯑꯣꯟ ꯀꯨꯀꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯦꯡꯂꯦꯞꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯕ ꯂꯦꯃꯤꯡꯁꯥꯡ ꯍꯥꯎꯀꯤꯞ ꯑꯁꯤ ꯍꯦꯜꯊꯀ ꯃꯔꯤ ꯂꯩꯅꯕ ꯑꯅꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯂꯦꯃꯤꯡꯁꯥꯡ ꯍꯥꯎꯀꯤꯞ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯕ ꯃꯇꯨꯡ ꯄꯨꯔꯒ ꯆꯠꯈꯤꯕꯗꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯈꯨꯟꯖꯥꯁꯤꯡꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯃꯌꯥꯗꯒꯤ ꯏ ꯇꯩꯔꯕ ꯐꯤꯔꯣꯜꯁꯤꯡ ꯑꯃꯁꯨꯡ ꯁꯦꯟꯗꯜ ꯐꯪꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯏꯟꯀ꯭ꯋꯥꯔꯤ ꯑꯃ ꯆꯠꯊꯗꯨꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯑꯗꯨ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯂꯦꯃꯤꯡꯁꯥꯡ ꯍꯥꯎꯀꯤꯞꯄꯨ ꯂꯥꯜꯍꯧꯕ ꯑꯣꯟꯊꯣꯛꯅꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯦꯟꯅꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯣꯐꯤꯁꯤꯌꯦꯜ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯠꯇ ꯊꯣꯛꯂꯛꯄ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯂꯦꯃꯤꯡꯁꯥꯡ ꯍꯥꯎꯀꯤꯞ ꯑꯁꯤ ꯃꯤꯂꯤꯇꯦꯟꯠꯅꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯉꯣꯟꯗꯒꯤ AK-47 ꯔꯥꯏꯐꯜ ꯑꯃ, ꯃꯦꯒꯥꯖꯤꯟ ꯑꯃ, ꯅꯣꯡꯃꯩ ꯃꯔꯨ, ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ ꯌꯥꯎꯕ ꯑꯇꯩ ꯄꯣꯠꯂꯝ ꯀꯌꯥ ꯐꯪꯂꯦ ꯍꯥꯏꯔꯤ꯫ ꯃꯔꯛꯁꯤꯗ UKNAꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯍꯥꯏꯔꯤꯕꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯦꯃꯤꯡꯁꯥꯡ ꯍꯥꯎꯀꯤꯞ ꯂꯨꯞ ꯑꯁꯤꯒꯤ ꯀꯗꯔꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯤꯕꯗꯨ ꯌꯨꯝꯐꯝ ꯌꯥꯎꯗꯦ꯫ ꯃꯍꯥꯛ ꯂꯨꯞꯀ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯂꯦꯃꯤꯡꯁꯥꯡ ꯍꯥꯎꯀꯤꯞꯄꯨ ꯐꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯐꯤ ꯃꯔꯣꯜ ꯂꯧꯊꯣꯛꯂꯒ ꯂꯥꯜꯍꯧꯕꯒꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯆꯟꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯐꯦꯛ ꯑꯦꯟꯀꯥꯎꯟꯇꯔꯗ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯖꯧꯖꯥꯡ ꯇꯦꯛꯇ ꯂꯧꯃꯤꯁꯤꯡꯅ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯔꯤꯉꯩꯗ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ ꯑꯃ ꯁꯣꯛꯂꯦ꯫ ꯉꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 12:30 ꯈꯔ ꯍꯦꯜꯂꯛꯄꯗ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯖꯧꯖꯥꯡ ꯇꯦꯛꯇ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯧ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩꯗ ꯁꯛꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯁꯣꯛꯇꯨꯅ ꯂꯥꯏꯀꯠꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯣꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯅꯣꯍꯥꯖꯥꯡ ꯀꯧꯏ꯫ ꯖꯧꯖꯥꯡ ꯇꯦꯛ ꯈꯨꯜꯗꯒꯤꯅꯤ꯫ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯈꯨꯠ ꯑꯃꯁꯨꯡ ꯃꯊꯕꯥꯛꯀꯤ ꯁꯔꯨꯛꯇ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯁꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯀꯌꯥꯝ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯃꯐꯝ ꯑꯁꯤ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯍꯥꯟꯅꯗꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯂꯩꯕ ꯑꯦꯔꯤꯌꯥꯅꯤ꯫ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯧꯕꯨꯛꯇ ꯂꯧ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯆꯤꯡꯅꯕꯁꯤꯡ ꯑꯗꯨꯅ ꯑꯦꯇꯦꯛ ꯑꯗꯨ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯌꯥꯝꯕ ꯃꯊꯋꯥꯏ ꯍꯤꯡꯅꯅꯕ ꯂꯥꯟꯖꯦꯟꯅꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯍꯥꯖꯥꯡꯅ ꯈꯨꯠ ꯑꯃꯁꯨꯡ ꯊꯕꯥꯛꯇ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯁꯣꯛꯈꯤꯕꯅꯤ꯫ ꯖꯧꯖꯥꯡ ꯇꯦꯛ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤ ꯏꯝꯐꯥꯜ ꯈꯧꯄꯨꯝ ꯂꯝꯕꯤꯒꯤ ꯁꯔꯨꯛꯇ ꯂꯩꯕ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯦꯔꯤꯌꯥ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤꯃꯛꯇꯗ 13 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯀꯥꯡꯕꯨ ꯑꯃꯁꯨ ꯁ꯭ꯇꯦꯁꯟ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯀꯥꯡꯕꯨ ꯑꯃ ꯂꯩꯅ ꯃꯇꯧ ꯀꯔꯝꯅ ꯑꯦꯇꯦꯛ ꯑꯗꯨ ꯆꯠꯊꯔꯛꯈꯤꯕꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯅꯥꯒꯥ ꯑꯦꯔꯤꯌꯥꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛꯇꯁꯤꯡ ꯌꯥꯎꯅ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯄꯣꯠꯂꯝꯁꯤꯡ ꯄꯨꯁꯟꯕ ꯈꯨꯗꯛꯇꯒꯤ ꯑꯊꯤꯡꯕ
ꯑꯊꯤꯡꯕ ꯊꯝꯂꯦ JPRN Indo-Myanmar border area ꯗ ꯂꯩꯕ ꯅꯥꯒꯥꯂꯦꯟꯒꯤ ꯑꯦꯔꯤꯌꯥꯁꯤꯡꯗꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝ ꯌꯥꯎꯅ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯄꯣꯠꯂꯝꯁꯤꯡ ꯃ꯭ꯌꯥꯟꯃꯥꯔꯗ ꯄꯨꯁꯤꯟꯕꯗ ꯈꯨꯗꯛꯇꯒꯤ ꯑꯊꯤꯡꯕ ꯊꯝꯂꯦ ꯍꯥꯏꯅ JPRꯒꯤ Ministry of Information and Publicity ꯊꯥꯗꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯅꯥꯒꯥꯂꯦꯟꯒꯤ ꯑꯦꯔꯤꯌꯥꯗꯒꯤ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯄꯦꯇ꯭ꯔꯣꯂꯤꯡ ꯄ꯭ꯔꯗꯛꯁꯤꯡ ꯑꯃꯁꯨꯡ ꯆꯥꯅ ꯊꯛꯅꯕ ꯌꯥꯎꯅ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯄꯣꯠꯂꯝꯁꯤꯡ ꯃ꯭ꯌꯥꯟꯃꯥꯔꯗ ꯄꯨꯁꯤꯟꯕꯗ ꯈꯨꯗꯛꯇꯒꯤ ꯑꯊꯤꯡꯕ ꯊꯝꯂꯦ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯇ꯭ꯔꯤ ꯐꯥꯎꯕ Indo-Myanmar border ꯅꯒꯥ ꯑꯥꯔꯃꯤꯁꯤꯡꯅ ꯄꯨꯡ 24 ꯆꯨꯞꯅ ꯑꯊꯤꯡꯕ ꯊꯝꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯁꯤ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯀꯨꯞꯅ ꯃꯣꯅꯤꯇꯔ ꯇꯧꯔꯒꯅꯤ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ border area ꯗ ꯃꯣꯅꯤꯇꯔꯤ ꯇꯧꯕꯒꯤ ꯊꯕꯛ ꯑꯁꯤ ꯍꯦꯟꯅ ꯀꯟꯁꯟꯍꯟꯕꯒ ꯃꯔꯤ ꯂꯩꯅꯔꯅꯤ